Thoubal district ki Wangkhem assembly constituency ki Manungda Leiriba Bishnunaha Youth Federation YAIRIPOK BYFY na SINDUNA LEPTANA CHATHARAKPA MAHEIROISINGBU PUKNING THOUGATPA AMADI career counseling ki THOURAM ama ngasi Bishnunaha PUKHRI ACHOUBA MAPALDA LEIBA BYFY ki community hall da PANGTHOKHRE MAHEIROISING ki PUKNING THOUGATPA ki THOURAM aduda Wangkhem assembly constituency ki MLA CLP leader Kaisam Mega Chandragi loinabi Srimati Kaisam Robita Leimana athoiba mitunglen BYFY ki president Ananda Laisram na THOURAM mapu aduga retired Headmaster Laikhuram Ibo Bising retired MPS Maibam Babu Mite BYFY advisor Khetri Mayum Zadumani Amadi THOURAM aduda special speaker oikiba social scientist Dr. Laisram Danabina akhanaba mitunglen sing oina saruk yaki athoiba mitunglen gi warwal piraduna Kaisam Robita Leimana hai education asina khutlai ama oiraga isagi tungi lambida chatning ba lambi aduda chatpa ngamgadoribani labdam asigi tungi yumbiran oirakadoriba mahairoisingna awangba mahaigi loksing tansin baga loinana hauna lonset khangna chatpa mathau tai mahai phana hairabasu hauna lonset khangdraba miyoi adudi maiti rabani haiki ngasige thoram aduda handak haidokiba class 10 amadi class 12 ki examination da position lawrakraba amadi ma wangna phangduna mai paraklaba BYFY na konba mafam dagi mahairoising amadi nit mai paktuna MBBS tamliba amasung PhD award phangaklaba sing yauna BYFY ki mai kaidigi trophy citation amadi case award sing piduna pukning thogatki